ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯑꯦ ꯑꯗꯨꯅ ꯀꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯒꯦ ꯃꯌꯥꯝꯒꯤ ꯂꯥꯡꯕ ꯈꯣꯠꯄꯁꯦ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯂꯥꯛꯏꯕꯅꯤꯅ ꯉꯥꯏꯍꯥꯛ ꯌꯥꯎꯕꯁꯨ ꯐꯩ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯒꯦꯅ ꯀꯣꯏꯊꯣꯛꯄꯅꯤ ꯂꯝꯕꯤꯁꯨ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯀꯥꯡꯗꯤ ꯉꯟꯇꯥꯅ ꯆꯤꯡꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯖꯒꯥ ꯃꯌꯥꯝꯁꯦ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯃꯍꯥꯕꯂꯤꯔꯣꯝ ꯐꯥꯎꯔꯒ ꯁꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯃꯤ ꯐꯖꯅ ꯑꯗꯨꯝ ꯀꯥꯡꯒꯤ ꯀꯣꯏꯅꯕ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯂꯝꯕꯤ ꯏꯍꯥꯡ ꯍꯥꯡꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨ ꯀꯣꯅꯨꯡ ꯃꯃꯥꯡ ꯖꯒꯥꯁꯤꯃꯗꯤ ꯐꯖꯅ ꯀꯥꯡꯒꯤ ꯃꯐꯝꯒꯤ ꯍꯧꯔꯛꯐꯝꯁꯨ ꯑꯗꯨꯝ ꯑꯣꯏꯕꯅꯤꯅ ꯐꯖꯅ ꯃꯤꯁꯦ ꯑꯔꯣꯏꯕꯤ ꯆꯤꯜꯂꯦ ꯃꯍꯥꯕꯂꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯤꯁꯨ ꯐꯖꯅ ꯑꯍꯣꯡꯕ ꯂꯩꯔꯝꯃꯦ ꯌꯦꯡꯕꯗꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯚꯥꯏꯞꯁ ꯑꯃꯒ ꯆꯦꯟꯕ ꯍꯧꯔꯦꯀꯣ ꯐꯖꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤꯡꯕꯗ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯑꯩꯈꯣꯏꯗꯁꯨ ꯃꯇꯝ ꯂꯦꯟꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯎꯕꯁꯦ ꯑꯗꯨꯒ ꯃꯇꯧ ꯇꯝꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯁꯨꯃꯥꯏꯅ ꯂꯨꯕ ꯅꯥꯟꯕ ꯇꯧꯕꯁꯦ ꯌꯨꯝ ꯌꯧꯔꯛꯄꯗꯁꯨ ꯌꯨꯝꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯤꯡꯊꯧꯖꯝꯒꯤ ꯕꯥꯃꯣꯟꯒꯤ ꯀꯥꯡ ꯆꯤꯡꯗꯣꯏ ꯇꯧꯔ ꯂꯩꯔꯝꯃꯦ ꯌꯨꯝꯗ ꯍꯧꯖꯕ ꯑꯩꯈꯣꯏꯒꯤ ꯍꯩ ꯀꯩꯀꯥ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯀꯠꯇꯅ ꯈꯣꯠꯇꯅ ꯀꯥꯡ ꯆꯤꯡꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯂꯒ ꯌꯦꯡꯉꯛꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩ ꯂꯩ ꯀꯠꯂꯛꯄ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅꯒ ꯂꯥꯛꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯔꯤꯀꯣ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯤ ꯇꯧꯅꯩ ꯀꯥꯏꯅꯒ ꯇꯧꯔꯛꯑꯦ ꯇꯟꯖꯥꯗꯨ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯁꯜꯂꯛꯏ ꯍꯥꯏꯗꯔꯣ ꯕꯕꯥ ꯍꯥꯏꯗꯔꯣ ꯅꯣꯡ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯀꯥꯡꯒꯤ ꯈꯦꯆꯤꯁꯨ ꯌꯧꯔꯛꯑꯦ ꯈꯦꯆꯤ ꯑꯍꯨꯝꯅꯦ ꯍꯧꯖꯤꯛ ꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯆꯧꯕꯤ ꯑꯃ ꯄꯤꯔꯅꯤ ꯑꯗꯨꯝ ꯆꯍꯤꯒꯤ ꯀꯥꯡꯒꯤ ꯈꯦꯆꯤꯁꯦ ꯁꯨꯃꯥꯏꯅ ꯀꯥꯡꯒꯤ ꯅꯨꯃꯤꯠꯇ ꯆꯥꯕꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯩꯁꯦ ꯑꯗꯨꯅꯕꯨ ꯕꯥꯃꯣꯟ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯗ ꯀꯧꯁꯜꯂꯦꯗꯣ ꯇꯤꯟꯅꯗ꯭ꯔꯁꯨ ꯎꯇꯤꯁꯦ ꯌꯦꯡꯕꯗ ꯈꯤꯇꯪ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯦꯀꯦꯖꯤꯡꯗꯣ ꯆꯥꯏ ꯋꯥꯎ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯂꯣꯏꯔꯛꯄꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯃꯁꯨꯡ ꯂꯥꯏꯛꯁꯨ ꯅꯝꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯜ